Hello guys. Good morning. Masih off nih hey. Tum hawale hojik. Tàu ya ba loi tàu re. Tan ja ba thukin tàu re ayu gen dangan ba pung 11 cha salakpa sida. Tingan ni hey pung 11 ga sidi. Tan jauh gila. Let's go lambi di orang kan ulak kan. Woo! Let's go. Kau nyala iba. Kena jadi. Lerak tu nih guys. Kau nyala iba lambi tu ki. Lerak tu. Sini apa ini guys? Ini New York. Okay guys. Finally we throw crazy sih guys dan Java. Lan lại đồng cái đó không thì này dục sinh ngần mắn ghê này coi thấu lấy hầu lắm mà đó không thì cũng ta làm mà tới ta sao như này ông vui dần mà phải ngon phải con đây kìa Saru Asia mungkin mana? Ini hampir tu salah mudah. As kau rene tahu ni halah kalau soal ni utkan. Tumse hi. Serano. Tan nyo mangki ni guys. Anggur ni pakai ni. Kau saya sin ni sih ni. Sin ni apa sih na? Ta tapi không thấy này ngang. Ta bro. Toyota company ni. Baik Toyota company ni kan ada Supra ya, berapa kamu sih lo? Supra pangkat tu hamil lu sih lo baik. Hanggang kan ini baik. Kau Supra nanti tadi landing diri kan? Budget macam tu. Tadi mah nupa taral, terkan sesuatu. Hanuman mandir ni guys. For this Hanuman, that's why this area is called Hanuman Chalk. Let's do it out. Weh, Da Hanuman. asli kau nggak suka Sir Hanuman. India yo ay nakuha ni kaya Hanuman foreign chtkhiba nupa dun. Da Hanuman. Cari ngay jadi tu nama kau guys. hào ra hào vậy. Kau. Tan sao re hale. Apa ini? Manipur ki red cross tigling ni kan ada mana dia? Tangan ngomong tu sila tu mai. Full kaya ngomong tu. Lay sila. Tangan ngomong sa kisah na hai na dia guys. Tangan ngomong tasan gigi guys. Mới hàng cái xe đồ phải đi mà khác. Taruh. Ay, biar ke hau ni kulcha je. Tin deh na tin pera. Bro, tin pera था। ये पैक कर दूं? नहीं नहीं आओगे नहीं?
ꯉꯥꯏꯒꯤꯒꯦ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯅꯤꯔꯛ ꯀꯨꯟꯊ꯭ꯔꯥ ꯑꯁ ꯑꯥꯒꯤ ꯅꯤꯐꯨꯗꯣ ꯑꯅꯤ ꯁꯤ ꯆꯞ ꯃꯥꯟꯅꯩ ꯁꯤꯒ ꯑꯅꯤ ꯀꯨꯟꯊ꯭ꯔꯥ ꯑꯃꯗ ꯆꯥꯕꯗꯤ ꯌꯥꯗ꯭ꯔꯣ ꯑꯃꯗ 30 ꯑꯃꯗ ꯆꯥꯕꯗꯤ ꯄꯤꯕ ꯁꯥꯠꯂꯦ ꯒꯥꯏꯁ ꯅꯨꯡꯁꯥꯅꯒ ꯁꯥꯒꯠꯂꯛꯄꯅꯦ ꯄꯦꯜꯂꯦꯍꯦ ꯔꯨꯝꯁꯦ ꯐꯪꯗ꯭ꯔꯦꯅꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯍꯦ ꯃꯃꯤꯡ ꯈꯪꯗꯕ ꯒꯂꯤ ꯑꯃ ꯆꯪꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯒꯂꯤ ꯃꯃꯤꯡ ꯈꯪꯗꯕ ꯑꯝꯗ ꯉꯥꯛꯇꯅꯦ ꯑꯁ ꯃꯣꯠꯇꯤ ꯌꯥꯝ ꯃꯣꯠꯂꯦ ꯇꯜꯂꯦ ꯂꯥꯛꯑꯣꯁꯦ ꯚꯥꯏ ꯔꯨꯝ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯣꯇꯣ ꯇꯣꯡꯉꯒ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯁꯤꯟꯅꯦ ꯁꯨꯃꯥꯏꯅ ꯃꯅꯤꯡ ꯃꯃꯥꯡ ꯇꯣꯡꯕꯗ ꯀꯣꯛ ꯉꯥꯎꯋꯦꯕ ꯑꯣꯇꯣꯗꯣ ꯃꯤ ꯃꯃꯥꯡ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯕꯣꯔꯗꯔꯗ ꯆꯠꯂꯨꯕꯅꯦ ꯕꯣꯔꯗꯔꯗ ꯔꯨꯝ ꯊꯤꯒꯦꯅ ꯌꯥꯝ ꯃꯣꯠꯍꯧꯕꯩ ꯇꯜꯂꯦ ꯀꯣꯟꯅ ꯊꯤꯔꯒꯦ ꯆꯥꯛ ꯂꯥꯝꯃꯦ ꯒꯥꯏꯁ ꯑꯩꯈꯣꯏꯁꯦ ꯔꯨꯝ ꯊꯤꯔꯨꯔꯦ ꯍꯜꯂꯛꯑꯦ ꯔꯨꯝꯁꯦ ꯐꯪꯗ꯭ꯔꯦ ꯕꯣꯔꯗꯔ ꯌꯧꯔꯦ ꯕꯣꯔꯗꯔ ꯇꯥꯅ ꯌꯧꯔꯦ ꯑꯗꯒꯤ ꯁꯣꯝ ꯆꯠꯂꯨꯔꯦ ꯔꯨꯝꯁꯦ ꯐꯪꯗ꯭ꯔꯦ ꯔꯨꯝꯁꯦ ꯍꯣꯡꯗ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯃꯍꯤꯄꯥꯜꯄꯨꯔ ꯇꯥꯗꯧ ꯃꯥꯜꯂꯦ ꯃꯍꯤꯄꯥꯜꯄꯨꯔꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯈꯔ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯌꯥꯝ ꯂꯥꯞꯄꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯦꯌꯥꯔꯄꯣꯔꯠꯀꯤ ꯑꯗꯥꯏꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯈꯪꯕ ꯃꯤꯗꯤ ꯈꯪꯉꯝꯅꯤ ꯑꯗꯨꯒ ꯅꯛꯑꯦꯕ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯗꯨꯒ ꯊꯕꯛꯀꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯂꯥꯞꯅꯕ ꯍꯥꯏꯇꯥꯔꯦ ꯃꯍꯤꯄꯥꯜꯄꯨꯔ ꯍꯥꯏꯗꯤ ꯃꯤꯅꯤꯠ 35ꯃꯨꯛ ꯆꯠꯂꯦ ꯃꯤꯅꯤꯠ 35ꯃꯨꯛꯁꯦ ꯆꯠꯂꯦ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯀꯥꯡꯕꯨꯁꯦ ꯈꯟꯅꯔꯅꯤ ꯍꯣꯡꯉꯒꯅ ꯍꯣꯡꯉꯅꯤ ꯌꯥꯅꯔꯒꯅ ꯊꯕꯛ ꯃꯐꯝꯁꯦ ꯂꯥꯞꯅꯕꯅꯤꯅ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯄꯨꯡꯁꯦ ꯐꯔꯛꯁꯦ ꯑꯃꯨꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯄꯨꯡꯁꯦ ꯅꯤꯡꯊꯝꯊꯥꯅꯤꯅ ꯄꯨꯡ 8ꯀꯨꯝꯕ ꯄꯨꯡ 8ꯇꯒꯤ ꯊꯕꯛꯁꯦ ꯑꯦꯛꯖꯦꯛꯅꯦꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯄꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯁꯤ ꯅꯪꯅꯕ ꯌꯧꯗꯣꯏꯅꯦꯕ ꯑꯗꯨ ꯅꯤꯡꯊꯝꯊꯥꯅꯤꯅ ꯄꯨꯡ 8 ꯀꯥꯏꯗꯁꯦ ꯂꯩꯆꯤꯟ ꯊꯥꯔꯤꯕ ꯄꯨꯡꯃꯝ ꯃꯝꯃꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯉꯥꯜꯂꯦꯅ ꯍꯥꯏꯐꯦꯠ ꯉꯥꯜꯂꯤ ꯇꯧꯔꯦꯅ ꯃꯁꯤ ꯄꯨꯡ ꯁꯤꯗꯗꯤ ꯊꯦꯡꯉꯦꯕ ꯄꯨꯡ 8ꯇꯣ ꯄꯨꯡ 8ꯇꯣ ꯅꯨꯃꯤꯠ ꯇꯥꯕꯗ ꯅꯠꯇꯦ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤ ꯄꯨꯡꯃꯝ ꯃꯝꯃꯤꯕ ꯄꯨꯡ 8ꯁꯦ ꯂꯩꯆꯤꯟꯒ ꯊꯥꯖꯤꯜꯂꯛꯑꯒꯗꯤ ꯂꯩꯆꯤꯟ ꯊꯥꯗ꯭ꯔꯕꯨꯗꯤ ꯉꯥꯜꯂꯦ ꯀꯥꯂꯦꯟꯗ ꯑꯗꯨꯒ ꯂꯩꯆꯤꯟ ꯊꯥꯖꯤꯜꯂꯗꯤ ꯃꯝꯃꯦꯕ ꯄꯨꯡꯃꯝ ꯑꯗꯨꯅ ꯍꯥꯏꯗꯤ ꯅꯛꯅꯕꯁꯦ ꯑꯃꯨꯛ ꯄꯥꯝꯕ ꯑꯩꯈꯣꯏꯅꯗꯤ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣꯁꯦ ꯈꯟꯅꯈꯤꯅꯤ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ ꯑꯩꯈꯣꯏ ꯄꯨꯡꯁꯦ ꯄꯨꯡ 3 ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯑꯩꯁꯦ ꯄꯨꯡ 3 ꯇꯥꯔꯦꯕꯀꯣ ꯑꯣꯟꯅꯕꯅꯦ ꯐꯣꯟꯁꯦ ꯂꯦꯐ ꯔꯥꯏꯠ ꯑꯣꯟꯅꯕꯅꯦ ꯄꯨꯡ 3 ꯇꯥꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯐꯤ ꯁꯨꯔꯨꯕ ꯑꯣꯐꯅꯦꯅ ꯐꯤ ꯁꯨꯔꯨꯕ ꯀꯩꯀꯥ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯔꯨꯝ ꯆꯠꯂꯨꯔꯦ ꯔꯨꯝ ꯆꯠꯂꯨꯕꯁꯦ ꯍꯜꯂꯛꯄꯗ ꯄꯨꯡ 1 ꯇꯥꯔꯦ ꯄꯨꯡ 1ꯗꯩꯅ ꯄꯨꯡ ꯍꯧꯖꯤꯛ ꯐꯤ ꯁꯨꯔꯨꯕꯅꯦ ꯑꯗꯣ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯒꯦ ꯆꯥꯛꯇꯤ ꯊꯣꯡꯈ꯭ꯔꯦ ꯏꯃꯥꯟꯅꯕꯅ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯔꯨꯔꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯑꯃꯨꯛ ꯈꯟꯅꯔꯅꯤ ꯕ꯭ꯂꯣꯛꯁꯦ ꯑꯣꯐꯅꯦꯅ ꯀꯣꯏ ꯆꯠꯅꯤꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯣꯐꯅꯤꯅ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯈꯛ ꯐꯪꯕꯅꯦꯅ ꯍꯥꯏꯗꯤ ꯐꯤꯔꯣꯜ ꯁꯨꯒꯗꯕ ꯈꯣꯠꯀꯗꯕ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯈꯜꯂꯦ ꯑꯗꯒꯤ ꯀꯣꯏꯕ ꯆꯠꯄꯁꯦ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯦ ꯑꯅꯛꯄꯗ ꯂꯩꯇꯦꯕ ꯑꯅꯛꯄꯗ ꯀꯣꯏ ꯆꯠꯅꯤꯡꯉꯥꯏ ꯖꯒꯥ ꯂꯩꯇꯦꯕ ꯍꯥꯏꯗ ꯂꯥꯞꯄꯦꯕ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯗꯦꯜꯂꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯍꯥꯏꯔꯦꯅ ꯇ꯭ꯔꯥꯐꯤꯛꯇꯤ ꯃꯩꯅꯤ ꯇ꯭ꯔꯥꯐꯤꯛꯁꯨ ꯑꯗꯨꯒꯤꯁꯨ ꯈꯜꯂꯒ ꯆꯠꯅꯤꯡꯗꯕ ꯑꯗꯩ ꯃꯦꯇ꯭ꯔꯣ ꯏꯁꯇꯦꯁꯟꯁꯨ ꯂꯥꯞꯄꯦꯕ ꯁꯤꯗꯩ ꯈꯔ ꯑꯗꯨꯅ ꯑꯃꯨꯛ ꯇꯟꯕ ꯍꯥꯏꯇꯥꯔꯦ ꯀꯣꯏꯕ ꯆꯠꯅꯤꯡꯕꯒꯤ ꯕꯤꯠꯁꯦ ꯑꯣꯐꯇꯤ ꯍꯥꯏꯗꯤ ꯊꯕꯛ ꯄꯣꯊꯥꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯑꯣꯐꯇꯤ ꯄꯣꯊꯥꯕꯕꯨꯗꯤ ꯄꯣꯊꯥꯗꯦ
ꯐꯤꯁꯨꯔꯦ ꯔꯨꯝ ꯊꯤꯔꯨꯔꯦ ꯔꯨꯝꯁꯦ ꯊꯤꯗꯕ ꯑꯣꯏꯔꯒꯗꯤ ꯍꯧꯒꯠꯂꯦ ꯊꯦꯡ ꯍꯧꯒꯠꯂꯒ ꯌꯥꯕ ꯉꯁꯤꯗꯤ ꯔꯨꯝ ꯊꯤꯕꯩ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯦ ꯉꯟꯕ ꯍꯥꯏꯁꯦ ꯄꯨꯡ 10 ꯄꯨꯡ 10 ꯑꯗꯨꯋꯥꯏꯗꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯒꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯈꯟꯅꯔꯅꯤ ꯔꯨꯝꯒꯤ ꯑꯩꯁꯦ ꯊꯕꯛ ꯑꯇꯣꯞꯄꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕ ꯍꯥꯏꯗꯤ ꯍꯣꯇꯦꯜꯒꯨꯝꯕ ꯍꯣꯇꯦꯜ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯂꯩꯗꯅ ꯑꯗꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯌꯦꯡꯉꯅꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯊꯕꯛꯇꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯈꯤꯇꯪ ꯋꯥꯡꯕꯗꯣ ꯐꯪꯉꯒꯗꯤ ꯑꯇꯣꯞꯄꯗ ꯆꯠꯈꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯑꯩꯁꯦ ꯊꯤꯔꯤ ꯊꯕꯛꯇꯤ ꯑꯗꯣ ꯁꯨꯇꯤꯗꯤ ꯋꯥꯔꯦ ꯐꯪꯕ ꯆꯥꯛ ꯇꯣꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯒꯥꯏꯁ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯎꯈꯤꯒꯦ ꯑꯩ ꯆꯥꯛ ꯇꯣꯛꯑꯦ ꯂꯥꯏꯠꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯂꯥꯏꯠꯁꯦ ꯈꯤꯇꯪ ꯃꯝꯃꯦ ꯅꯨꯃꯤꯗꯥꯡ ꯇꯥꯁꯜꯂꯛꯑꯦꯕꯀꯣ ꯄꯨꯡꯁꯦ ꯄꯨꯡ 3:03 ꯆꯠꯂꯦ ꯆꯥꯛ ꯇꯣꯛꯈ꯭ꯔꯦ ꯆꯥꯛꯇꯣ ꯂꯣꯏꯈ꯭ꯔꯦ ꯄꯨꯡ 3 ꯁ꯭ꯋꯥꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯥꯏꯐꯦꯠ ꯐꯣꯟ ꯒꯦꯝ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯔꯨꯔꯦ ꯍꯥꯏꯇꯥꯔꯦ ꯁꯦꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯕ ꯀꯥꯈꯠꯂꯛꯑꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯊꯤ ꯕꯣꯔꯤꯡꯗꯤ ꯆꯨꯔꯝꯃꯅꯤ ꯈꯪꯉꯦ ꯑꯩꯁꯦ ꯀꯣꯏꯆꯠ ꯆꯠꯂꯒꯗꯤ ꯅꯝꯅꯤꯡꯕꯅꯦ ꯑꯗꯨꯗ ꯃꯇꯝꯁꯦ ꯐꯪꯗꯕꯁꯤꯗꯅꯤꯅꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯅꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯃꯤ ꯑꯃꯅꯦꯕ ꯀꯣꯏꯆꯠ ꯆꯠꯄ ꯁꯝꯅ ꯍꯥꯏꯔꯒ ꯇ꯭ꯔꯦꯚꯦꯂꯤꯡꯁꯦ ꯌꯥꯝ ꯊꯤ ꯄꯥꯝꯖꯕ ꯃꯤ ꯑꯃꯅꯦꯕ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯀꯟꯗꯤꯁꯟꯁꯤꯅ ꯇ꯭ꯔꯦꯚꯦꯂꯤꯡꯒꯤ ꯋꯥꯈꯜꯗꯤ ꯅꯨꯃꯤꯠꯀ ꯈ꯭ꯋꯥꯏ ꯅꯛꯅꯕ ꯄ꯭ꯂꯥꯅꯦꯠꯇꯣ ꯀꯩꯅꯣ ꯃꯥꯔꯁꯂꯣ ꯃꯥꯔꯀꯨꯔꯤꯔꯣ ꯀꯩꯅꯣꯝ ꯑꯣꯏꯗꯥꯏꯅꯦ ꯄ꯭ꯂꯨꯇꯣ ꯃꯥꯡꯈꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯆꯥꯡꯅꯦ ꯂꯥꯞꯅꯔꯤꯁꯦ ꯈꯜꯂꯨꯅꯦ ꯅꯥꯕ ꯅꯣꯏꯁꯨ ꯕ꯭ꯔꯣ ꯌꯥꯝ ꯂꯥꯞꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯚꯦꯂꯤꯡꯒꯤ ꯋꯥꯈꯜꯒꯗꯤ ꯏꯁꯩꯁꯤ ꯑꯝꯇꯪ ꯍꯥꯞꯆꯤꯜꯂꯒ ꯀꯩꯗꯧꯅꯩ ꯗ꯭ꯔꯤꯝꯅꯦ ꯍꯥꯏꯇꯥꯔꯦ ꯀꯣꯏꯕ ꯆꯠꯄ ꯒꯥꯏꯁꯦ ꯑꯗꯨꯕꯨ ꯑꯩ ꯍꯣꯠꯅꯈꯤꯒꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯕꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇ ꯇꯧꯁꯜꯂꯝꯃꯣ ꯍꯥꯏꯇꯥꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯔꯗꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯀꯣꯃꯦꯟꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯐꯤꯗꯕꯦꯛ ꯈꯤꯇꯪ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯒꯥꯏꯁ ꯌꯣ ꯁꯤꯁ ꯃꯤꯅ ꯇꯥꯔꯒ ꯆꯞꯄ꯭ꯔꯤ ꯑꯃ ꯃꯥꯜꯂꯝꯃꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯌꯥꯝ ꯊꯤ ꯂꯦꯝꯕ ꯃꯤ ꯑꯃꯅꯦ ꯑꯩꯗꯤ ꯑꯗꯨ ꯒꯥꯏꯁ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕ꯭ꯂꯣꯒꯁꯦ Thank you guys. Please support very unlimitedly. Thank you. Alvida.